ꯍꯤꯞꯅ ꯑꯦꯞꯒꯤ ꯅ꯭ꯌꯨꯁ ꯐꯤꯗꯁꯤꯡꯁꯤ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔꯒ ꯁꯥꯟꯅꯕꯅꯤ꯫ ꯊꯑꯣꯏꯅ ꯃꯨꯟꯅꯗꯤ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯑꯩꯒꯤ ꯅꯥꯀꯟꯗꯅ ꯁꯨꯅꯤꯗꯤ ꯉꯥꯡꯂꯤ꯫ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯗꯨ ꯌꯦꯡꯅ ꯃꯇꯣꯝꯇꯁꯨ ꯅꯣꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯎꯔꯨꯗꯦ꯫ ꯃꯥꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯑꯩꯁꯨ ꯃꯤꯠꯁꯦ ꯉꯥꯏꯍꯥꯛ ꯎꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯃꯣꯟ ꯃꯈꯥꯗ ꯅꯝꯁꯤꯟꯕꯗ ꯉꯥꯏꯔꯤ꯫ ꯑꯃꯨꯛ ꯃꯥꯒꯤ ꯈꯨꯅꯤꯡꯗꯨꯅ ꯀꯛ ꯏꯜꯂꯛꯇꯨꯅ, "ꯍꯣꯏ, ꯁꯤꯡꯖꯨꯄꯥ ꯆꯥꯅꯤꯡꯗ꯭ꯔꯣ? ꯂꯩꯔꯨꯁꯤꯔꯣ? ꯑꯁ, ꯅꯥꯞ ꯆꯥꯗꯕꯤꯁꯤꯗꯤ, ꯇꯨꯃꯤꯟ ꯂꯩꯌꯣ, ꯉꯥꯛꯇ ꯇꯨꯝꯒꯦ" ꯇꯧꯔꯛꯀꯅꯨ ꯍꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯂꯒ ꯐꯤꯕꯝ ꯈꯔ ꯁꯦꯝꯗꯨꯅ ꯑꯩꯗꯤ ꯑꯃꯨꯛ ꯎꯏꯊꯅꯕ ꯍꯣꯠꯅꯩ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯒ ꯋꯥꯊꯤ ꯉꯥꯡꯅꯔꯤꯉꯩ ꯇꯨꯝꯈꯤꯗꯕꯗꯨꯅꯔ ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯁꯦꯝ ꯍꯩꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯏꯇꯧꯒ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯥꯗꯤ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯒ, "ꯇꯨ, ꯁꯤ ꯅꯨꯄꯥꯁꯤꯅꯅꯤ, ꯁꯤꯅꯅꯦ ꯍꯥꯏꯕ ꯌꯣꯜꯂꯤꯁꯤ. ꯂꯥꯛꯑꯣ ꯂꯩꯔꯨꯁꯤ." ꯎꯏꯔꯤ ꯃꯤꯠꯁꯦ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯏꯟꯊꯣꯛꯂꯨꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯤ ꯎꯍꯧꯗꯦ, ꯑꯗꯨꯕꯨ ꯃꯁꯥ ꯇꯅꯥꯟꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯩ ꯊꯑꯣꯏꯅ ꯈꯟꯖꯤꯟꯗꯦ, ꯇꯨꯝꯊꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯁꯨꯅꯤꯗꯤ ꯂꯦꯞꯇꯦ꯫ "ꯂꯥꯛꯑꯣ ꯆꯠꯁꯤ. ꯁꯤ ꯅꯨꯄꯥꯁꯤꯅ ꯌꯣꯟꯕ ꯁꯤꯡꯖꯨꯄꯥꯟꯁꯦ ꯌꯥꯝ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤ. ꯂꯥꯛꯑꯣ. ꯃꯁꯛꯁꯨ ꯐꯖꯩ, ꯃꯁꯥꯁꯨ ꯅꯥꯜꯂꯤ. ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨꯁꯤꯃꯤ ꯅꯪꯕꯣ." ꯃꯥꯅ ꯊꯣꯛꯄ ꯕ꯭ꯔꯦꯡ ꯉꯥꯡꯂꯝꯂꯒ ꯃꯥꯗꯤ ꯀꯨꯝꯈ꯭ꯔꯦ꯫ ꯀꯩꯀꯩ ꯇꯧꯔꯨꯔꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯤꯅꯠ 3-4 ꯂꯩꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯇꯨꯅ, "ꯂꯥꯛꯑꯣ ꯍꯦꯛꯀꯣ, ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯐꯥꯎꯗꯅꯤ, ꯀꯨꯏꯔꯣꯏ ꯍꯥꯏꯕ. ꯃꯤꯠꯁꯤ ꯊ꯭ꯔꯣꯛ ꯑꯝꯇ ꯈꯞꯆꯤꯜꯂꯨꯒꯦ ꯍꯥꯏꯕ." ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯤꯗ ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ? ꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯔꯤꯕꯣꯟ ꯑꯃ ꯁꯝꯁꯦ ꯀꯣꯝꯂꯛꯅ ꯄꯨꯟꯁꯤꯜꯂꯒ ꯁꯨꯅꯤꯗ ꯒꯥꯔꯤ ꯁꯣꯗꯨ ꯄꯤꯁꯤꯜꯂꯤ꯫ "ꯑꯩ ꯒꯥꯔꯤ ꯊꯧꯕꯒ ꯉꯝꯃꯣꯏ. ꯑꯩ ꯑꯗꯨꯝ ꯊꯧꯖꯔꯛꯀꯦ." ꯁꯣꯗꯨ ꯃꯥꯅ ꯂꯧꯈꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯦ꯫ ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯆꯠꯄ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯦ, ꯃꯤꯅꯠ 5 ꯐꯥꯗꯅ ꯌꯧꯏ꯫ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯈꯥꯝꯈ꯭ꯔꯒ ꯁꯨꯅꯤꯅ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯔꯛꯇꯨꯅ ꯃꯦꯁꯦꯟꯖꯔꯗ ꯀꯣꯜ ꯇꯧꯈꯤ꯫ ꯀꯩꯀꯩꯅꯣꯁꯨ ꯈꯔ ꯍꯥꯏꯅꯗꯨꯅ ꯃꯈꯨꯠꯇꯨꯁꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯝꯅ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯁꯨꯅꯤ ꯑꯣꯏꯗꯣꯏꯔꯣ?" ꯃꯥꯅꯦ, ꯃꯥꯅ ꯆꯟꯕꯤ, ꯏꯃꯥꯟꯅꯕꯤꯅꯤ." ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯁꯨ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ꯫ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯨꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯃꯨ ꯃꯆꯨꯒꯤ ꯖꯤꯟꯁ, ꯖꯣꯒꯤꯡ, ꯃꯥꯛꯁ, ꯑꯃꯨꯕ ꯀꯦꯞ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯈꯨꯕ ꯃꯃꯤꯠꯇꯨ ꯈꯛꯅꯤ ꯑꯩꯅ ꯎꯔꯛꯄ꯫ ꯈꯜꯂꯛꯈꯤ ꯋꯥꯈꯜꯗꯅ ꯅꯨꯄꯥꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯁꯨꯅꯤꯅ, "ꯀꯥꯏꯗꯅ ꯌꯣꯜꯂꯤꯕꯣ?" "ꯑꯁꯤꯗꯅꯤ, ꯏꯃꯥꯟ ꯌꯣꯜꯍꯧꯔꯤ, ꯑꯩꯅ ꯉꯥꯏꯕ. ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ." ꯆꯟꯕꯤ, ꯅꯪ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯣ. ꯑꯩ ꯒꯥꯔꯤꯁꯤ ꯊꯧꯔꯛꯀꯦ." ꯇꯜꯂꯤ ꯉꯝꯃꯣꯏꯗꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ ꯇꯥꯟꯖꯥꯁꯤꯗ꯫ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ꯫ ꯁꯨꯅꯤꯗꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯈꯣꯏ ꯏꯃꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ "ꯆꯟꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯡꯗꯣ?" "ꯁꯣꯝꯒꯤꯗꯤ?" "ꯁꯨꯅꯤꯅ ꯍꯥꯏꯗ꯭ꯔꯣ? ꯑꯕꯣꯏ ꯀꯧꯏ, ꯀꯥꯟꯆꯤꯄꯨꯔꯗꯩꯅꯤ." "ꯍꯥꯏꯗꯤ, ꯑꯩꯅꯁꯨ ꯍꯪꯗꯕ." "ꯅꯣꯏ ꯑꯅꯤꯗꯤ ꯌꯨꯝ ꯅꯛꯅꯕ꯭ꯔꯣ?" "ꯃꯥꯗꯤ ꯎꯔꯤꯄꯣꯛꯇꯩꯅꯤ, ꯑꯩꯅ ꯅꯣꯡꯃꯩꯕꯨꯡꯗꯒꯤ. ꯉꯔꯥꯡ ꯇꯥꯃꯣꯒꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯂꯥꯛꯄꯅꯤ, ꯑꯩꯅ ꯑꯗꯨꯝ ꯂꯦꯛꯍꯜꯂꯕ." ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ, ꯑꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯀꯣꯛꯁꯤꯗ ꯃꯔꯤ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯁꯤꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯨꯄꯤ ꯍꯥꯏꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯣꯏꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯨ ꯁꯨꯅꯤꯗꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯝꯗ꯭ꯔꯤ꯫ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ, ꯀꯌꯥꯅꯣ ꯁꯤꯕꯣ?" "ꯏꯕꯦꯝꯃ, ꯁꯣꯝꯒꯤꯁꯤꯅ 30-30ꯅꯤ. ꯑꯗꯨꯒ ꯁꯣꯝꯒꯤ ꯈꯔ ꯆꯥꯎꯕꯁꯤꯅ 50-50ꯅꯤ. ꯀꯌꯥꯒꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ?" ꯑꯩꯒꯤ ꯃꯍꯨꯠꯇ ꯑꯕꯣꯏꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯏꯃꯥꯟꯅꯕꯤ ꯉꯥꯛꯇꯅꯤ ꯏꯃꯥ, ꯈꯔ ꯌꯦꯡꯂꯒ ꯄꯤꯕꯤꯈꯣ." ꯀꯨꯟꯊꯗꯨꯅ 30 ꯄꯤ ꯍꯥꯏꯕ ꯁꯤꯡꯖꯨꯄꯥꯟꯗꯨ 3 ꯄꯥꯏꯈꯠꯂꯒ, "ꯁꯤ ꯄꯨꯔꯣ." "ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ?" "ꯕꯦꯝꯃ, 50ꯗꯪ ꯍꯦꯛ ꯊꯅꯝꯃꯣ." ꯑꯩꯅ ꯐꯣꯟꯒꯤ ꯐ꯭ꯂꯤꯞ ꯀꯣꯚꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯩꯁꯥꯗꯨ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯕꯣꯏꯗꯤ ꯁꯤꯡꯖꯨꯄꯥꯟꯗꯨ ꯒꯥꯔꯤ ꯇꯞꯅ ꯄꯨꯁꯤꯟꯗꯨꯅ ꯃꯃꯥꯡꯗꯁꯨ ꯊꯝꯈ꯭ꯔꯦ꯫ "ꯏꯃꯥ, ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ." ꯍꯣꯏ ꯏꯕꯦꯝꯃ." ꯑꯩꯅ ꯁꯨꯅꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯕꯣꯏꯅ, "ꯆꯟꯕꯤ,
ꯐꯥꯝ ꯁꯤꯠꯄ ꯀꯥꯟꯗꯁꯨ ꯍꯥꯏꯔꯛꯀꯦ ꯉꯥꯜꯂꯤꯕ ꯂꯥꯛꯎꯀꯣ ꯈꯪꯍꯧꯗꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯛꯏ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯅꯤ ꯑꯈꯨꯕ ꯃꯃꯤꯠꯇꯨ ꯍꯥꯟꯅ ꯎꯔꯛꯏ ꯃꯃꯤꯠꯇꯨꯅ ꯃꯥ ꯅꯣꯛꯂꯦ ꯍꯥꯏꯕꯁꯨ ꯇꯥꯛꯂꯤ ꯃꯗꯨꯅ ꯑꯄꯦꯟꯕꯗꯤ ꯐꯥꯎꯗꯗꯨꯅ ꯃꯥꯛꯁ ꯃꯅꯨꯡꯗ ꯅꯣꯛꯂꯤꯕ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯨꯁꯨ ꯌꯦꯡꯅꯤꯡꯂꯨꯏ ꯁꯨꯅꯤꯅ ꯆꯟꯕꯤ ꯆꯠꯂꯁꯤꯔꯥ ꯕꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯄꯥꯎꯈꯨꯝ ꯄꯤꯕ ꯐꯥꯎ ꯅꯪꯗ꯭ꯔꯤꯉꯩ ꯁꯨꯅꯤꯗꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯤꯡꯂꯤ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯁꯨ ꯍꯦꯜꯂꯛꯂꯤ ꯑꯃꯨꯛꯁꯨ ꯃꯁꯤꯒꯤ ꯁꯨꯅꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯜꯂꯛꯏ ꯁꯨꯅꯤꯗꯤ ꯃꯁꯤꯗꯣ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯦꯞꯇꯦ ꯄꯩꯁꯥꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ ꯂꯩꯗꯅꯒ ꯇꯧꯏ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯏꯔꯤꯛ ꯏꯔꯤꯛꯗꯅ ꯑꯃ ꯆꯥꯖꯔꯣꯏ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕꯗꯣ ꯄꯩꯁꯥꯒ ꯂꯧꯍꯧꯔꯗꯅ ꯑꯁꯛꯇꯨꯒ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯔꯨꯝꯇ ꯂꯨꯗ ꯌꯥꯔꯣꯏꯗꯧꯔꯤ ꯆꯠꯂꯨꯁꯤ ꯂꯩꯔꯨꯁꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯒ ꯑꯩ ꯀꯣꯛꯄꯨ ꯉꯥꯎꯏ ꯈꯨꯝꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯀꯣꯛ ꯃꯆꯥꯁꯤꯗꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯕꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅ ꯏꯅꯥꯛꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯧꯔꯤꯕ ꯁꯨꯅꯤꯒꯤ ꯏꯁꯧꯗꯨ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯜꯂꯨꯏ ꯕꯣꯏꯒꯤ ꯋꯥꯈꯜ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅ ꯁꯛꯂꯣꯟ ꯑꯃ ꯔꯤꯌꯦꯜ ꯂꯥꯏꯐꯇꯅ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃ ꯕꯣꯏ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯑꯁꯤꯈꯛ ꯊꯦꯡꯅꯕ ꯃꯄꯨꯡꯁꯨ ꯐꯥꯅ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯅꯉꯣꯟꯗ ꯑꯩꯅꯁꯨ ꯂꯝꯍꯦꯟꯅꯤꯡꯉꯤꯁꯤꯅ ꯀꯩꯒꯤ ꯑꯩꯁꯦ ꯏꯔꯥꯡ ꯄꯨꯕꯤ ꯍꯥꯏꯗꯣ ꯇꯥꯔꯗ꯭ꯔꯥ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯀꯌꯥ ꯑꯃ ꯉꯁꯤ ꯐꯥꯎꯔꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯑꯩꯁꯤ ꯂꯩꯇꯥꯗ꯭ꯔꯤ ꯂꯥꯡꯇꯛꯅꯔꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯕ ꯅꯪꯒꯤ ꯁꯕꯥꯟꯗꯣ ꯖꯤꯝ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯂꯥꯏꯅ ꯈꯪꯉꯤ ꯃꯗꯨꯅꯁꯨ ꯍꯦꯟꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯤꯔꯤ ꯀꯨꯝꯃꯨꯗꯅ ꯒꯥꯔꯤꯁꯦ ꯐꯃꯨꯡ ꯐꯥꯎ ꯊꯧꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯨꯠꯀ ꯂꯣꯏꯅ ꯀꯥꯏ ꯃꯁꯤꯒꯤ ꯁꯣꯅꯣ ꯁꯨꯅꯤ ꯍꯥꯏꯕꯤꯁꯤꯅ ꯃꯁꯝꯒꯁꯦ ꯐꯣꯏꯗꯠꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯍꯩꯃꯥ ꯀꯨꯝꯃꯨ ꯆꯟꯗꯥꯅꯨꯕꯤ ꯏꯇꯣꯝꯇ ꯑꯩꯁꯦ ꯏꯔꯥꯜ ꯂꯩꯔꯕꯒꯨꯝꯁꯨ ꯈꯜꯂꯛꯏ ꯉꯥꯏꯍꯥꯛꯁꯤꯗ ꯏꯔꯥꯜꯗꯣ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕꯅ ꯑꯩꯁꯨ ꯑꯣꯟꯈꯠꯂꯨꯏ ꯀꯨꯝꯒꯦ ꯈꯣꯡ ꯁꯥꯖꯤꯡꯍꯧ ꯇꯧꯕꯅꯤ ꯀꯩꯅꯣꯅꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯁꯤꯡꯖꯨ ꯄꯥꯟꯒꯁꯦ ꯄꯥꯏꯖꯔꯛꯎꯀꯣ ꯃꯥꯗꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯩꯁꯨ ꯀꯩ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯁꯤꯡꯖꯨ ꯄꯥꯟꯗꯨ ꯀꯣꯜꯂꯒ ꯀꯥꯗ ꯍꯦꯛ ꯆꯪꯂꯨꯏ ꯁꯨꯅꯤꯗꯤ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯁꯤꯡꯖꯨ ꯄꯥꯟꯗ ꯀꯣꯜꯂꯕꯅꯤꯅ ꯅꯈꯣꯡ ꯁꯥꯖꯤꯡꯍꯧꯕꯁꯨ ꯐꯔꯝꯃꯅꯤꯅꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯐꯔꯦ ꯑꯩꯁꯨ ꯁꯥꯎꯁꯤꯟꯅꯔꯝꯂꯒ ꯃꯥꯏꯁꯤ ꯂꯩꯊꯣꯛꯇꯨꯅ ꯏꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯆꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯨꯅꯤꯕꯨꯁꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯔꯦ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡ ꯉꯥꯏꯍꯥꯛ ꯂꯛꯅꯔꯝꯂꯒ ꯑꯩꯁꯨ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯦꯕꯜꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯐꯝꯊꯩ ꯂꯣꯛ ꯍꯦꯛ ꯍꯥꯡꯕꯒ ꯑꯦꯞꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ 1 ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ 1 ꯅ꯭ꯌꯨ ꯃꯦꯁꯦꯖ ꯔꯤꯀ꯭ꯋꯦꯁꯇꯨ ꯍꯥꯟꯅ ꯎꯔꯨꯔꯦ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨꯗꯤ ꯌꯦꯡꯂꯨꯗ꯭ꯔꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯃꯦꯁꯦꯖ ꯔꯤꯀ꯭ꯋꯦꯁꯇꯨ ꯍꯥꯟꯅ ꯆꯦꯛ ꯇꯧꯔꯨꯕꯅꯤ ꯆꯟꯕꯤ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯊꯦꯡꯅꯕꯗꯣ ꯁꯤꯡꯖꯨꯄꯥꯟ ꯂꯩꯈꯤꯕꯗꯣ ꯑꯕꯣꯏ ꯑꯦꯜ ꯕꯣꯏ ꯑꯣꯏꯔ ꯆꯥꯠꯂꯣ ꯅꯣꯛꯃꯤ ꯑꯩꯁꯨ ꯔꯤꯄ꯭ꯂꯥꯏ ꯑꯃꯗꯤ ꯄꯤꯔꯦ ꯃꯥꯅꯤ ꯕꯣꯏꯔꯣ ꯃꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯕ ꯑꯣꯏꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇ ꯑꯃꯨꯛ ꯆꯪꯉꯤ ꯑꯕꯣꯏ ꯑꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯌꯦꯡꯂꯨꯕꯗꯗꯤ ꯕꯣꯏꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯦꯁꯦꯖꯇꯨ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕꯤ ꯇꯥꯔꯅꯤ ꯀꯛꯊꯠꯀꯦ ꯈꯟꯅ ꯃꯦꯁꯦꯟꯖꯔꯗ ꯑꯃꯨꯛ ꯆꯪꯕꯗꯗꯤ ꯕꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯁꯤꯟꯕꯅ ꯍꯥꯜꯂꯤ ꯃꯥꯅꯤ ꯁꯤꯡꯖꯨꯄꯥꯟꯗꯣ ꯍꯥꯎꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯕꯣꯏ ꯆꯥꯔꯒ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯏꯆꯟꯁꯦ ꯅꯝꯕꯔ ꯄꯤꯅꯔꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯁꯤꯕꯨ ꯁꯥꯎꯕꯤꯅꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯁꯥꯎꯗꯨ ꯆꯠꯂꯣ ꯁꯥꯎꯕꯤꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯖꯗꯤꯌꯦ ꯕꯣꯏ ꯁꯦꯡꯉꯕꯣ ꯊꯃꯣꯏꯅ ꯄꯥꯝꯖꯕꯒ ꯄꯨꯛꯅꯤꯡꯅꯒ ꯌꯥꯅꯤꯡꯕꯒ ꯃꯄꯥ ꯆꯥꯔꯨꯔꯕ ꯍꯥꯏꯗꯨꯔꯥ ꯈꯪꯗꯦ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗꯅ ꯕꯣꯏꯗꯗꯤ ꯅꯝꯕꯔ ꯄꯤꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯈꯖꯤꯛ ꯈꯖꯤꯛ ꯁꯥꯟꯅꯕ ꯍꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯕꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯑꯗꯨꯕꯨ ꯐꯪꯗꯦ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯅꯠꯇꯅ
Numidang ama aina sak chaba tokpagi ima hoiga puna lairingai da boyge call lai. Ai supuk haugatuna hobe hobe khara thoklaga call receive tawbaga. Da boy ai ima hoiga wari sari noigi ISTV pusindaine. Kaidorage. ISTV gi live to amta yengune. Kaigino kaidorage. Yengde yengo. Hoi ngaiko ko ai TV amta thage. Aisu TV ka room duda chatuna ISTV da hek changbaga. Thari kaidorage sibo. Sida kai yengo haino. Ai ubri yengo. Taningde he. Aina thaweng kai nangon yenghange call tawraga taningdi. Kaida lerino nangbo. Furit angawbu lipa nupa ama khut harido ubri yengo. Overbridge mayaki siro. Hoi urabo. Ure. Oh adu aini. Wathidi. Aisu TV di yaurabani ko. Nana saki we hogdawni. Loire halakiroidro. Haladawni thamage. Mayado iki gatlaga phone do thamkre. Suni ki missed call yaurambadudha amuk Suni da call tawsilaga. Hello Suni. Kana gori sanaroi no bema. Da boy ganida. Is yam ngamina nangde. Kaino kaidorage aina. Yam hainade ko adi nupa do ide. Mara leitana sangom chaning me mali. Kaino nang hari miyam duna. Nupa mayamna propose tawri miyam duna amta yadraga singju panyo ma nupa do da nagari. Nang call tawri se adu haina bayro. O koina de call tawba kai se yadra boyre. Pare thambe. Ngai koi nangsu. Saura mali phone dum kakre. Asumna hek tawna basi aikoi aini gi de haina bini. Aisu kai solution laude masu lauramoi. Adubu Suni gi wai khara dunadi aigi wakhal sida amusu khalhali. Da boyse pisa paiba mi amadi uhenda bayadabani. Mayum yauraga call tawrakini khanna ai ngaibani adubu pung 10 makhai tarakludu phawba magi call laktabududa aina oina tawsilui. Hello da boy yumhanjiba kuireda chaka toktana phamung changi. Kaimta gaibirakdene. Nang tumlamani na haidrabani. Kasaide aina ngarise uhaidu tanambagi oire. Magi puksilde khangda aidi ningai tawbusu haurure. Sorry. Aidi khumdi da boyna makhamuk tarakpani. Sawbusi fatego sawgano. Namu kai sangsage. Hairo hemtaga. Thajadana yam sawgalami nangsi. Da boy ibani na husik phaw wari sanarakpasidi aige pamba nang khangma ngamdriba. Janbi lanani launuko ai wam taige. Kai wanu da boy. Nushi nungogi warise matam kharadi lamna thamki khali isam samna marup amagum punsi. Aigi tawsida harakpani aini kaidabi oirubagi pakumsu pifam khanglaktre tumina leibasinatana aigi upai leite. Aina tumina leibagi maramsu khangbanara da boyna. Janbi nangdi aini yam nushiba aigi marup amani. Nushiba marup oibagira aigi golga thawsabi trido call back pidaba yawrido. Adudi parak tabini he. Aisu yaba kanadi adum tawridudi. Aise da boyda maruoidabagi parak tarini. Kaigumba maruoiba misak moiramladi parak tu sutaramoy. Adumaina kosi thangba wangang naroisiba. Ai tumagi da boy. Pare fasna potharo. Ngosinanuko. Good night. Themiraktrabani ngaini khamiraktraba khongchatni ikaibasu phawi matung maga wari sararoi haibasu khali. Adubu ngamdi nungsiruba haibaduna rakhangde ayukta magi WhatsApp status urubadagi ngarangi thodokpu makauduna ai call tawsilui. Sabu parabo. Kainumino sidi ayukta call ka paresina. Thabo laitadana sum matha sabi sanaramani. Ai call sina yam yetlaba. Hoida aikhoiguma migabu kanana wari saningdoino thamage. Aya phone kasi kaglai kainu pana sibo
ꯀꯩꯗꯧꯔꯖꯥꯠꯅꯣꯁꯨ ꯈꯪꯗꯦ꯫ ꯀꯩꯒꯤꯅꯣ ꯐꯣꯟꯒ ꯄꯠ ꯂꯥꯎꯅ ꯀꯛꯏꯗꯨꯕꯣ? ꯁꯤꯗꯤ ꯃꯔꯩ ꯇꯧꯅꯔꯒꯨꯝꯁꯤ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ꯫ ꯀꯩꯒꯤꯅꯣ ꯗꯥꯕꯣꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯤꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯗꯧ ꯂꯩꯕ, ꯉꯥ ꯃꯆꯥꯁꯨ ꯉꯁꯤ ꯂꯧꯒꯦꯅ ꯍꯥꯏꯅꯈ꯭ꯔꯕ, ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯅꯁꯨ ꯀꯣꯟꯅꯗ꯭ꯔꯤ꯫ ꯂꯨꯄꯥ ꯀꯌꯥꯅꯣ? ꯑꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ, 10,000ꯃꯨꯛꯇ ꯋꯥꯠꯄꯅꯤ꯫ ꯐꯔꯦꯁꯦ, ꯀꯣꯟꯅ ꯇꯧꯔꯛꯀꯦ, ꯑꯩ ꯄꯩꯁꯥ ꯑꯝꯇ ꯊꯤꯅꯔꯨꯈꯤꯒꯦ꯫ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ, ꯑꯩ ꯄꯤꯔꯒꯦ꯫ ꯌꯥꯅꯤꯗ, ꯑꯩ ꯁꯣꯝꯗ ꯑꯗꯨꯝ ꯁꯤꯟꯅꯒꯦ꯫ ꯀꯣꯛ ꯂꯥꯛꯑꯣ ꯌꯥꯔꯦ, ꯑꯩꯒꯤ ꯄꯩꯁꯥꯅꯤ, ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ꯫ ꯗꯥꯕꯣꯏꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯨꯅꯤꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ꯫ ꯍꯦꯜꯂꯣ, ꯅꯈꯣꯟꯒ ꯑꯝꯇ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯒ ꯀꯩꯗꯧ ꯀꯣꯜ ꯇꯧꯔꯛꯏꯅꯣ? ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯒꯤ ꯄꯩꯁꯥꯅꯣ? ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯈꯣꯏꯅꯥꯎꯗꯣ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯌꯦ, ꯈꯨꯗꯛꯇ ꯑꯣꯏꯕꯁꯤꯗ ꯐꯔꯛ ꯇꯥꯅꯕꯩꯅꯤ, ꯌꯥꯝꯅꯕꯨꯗꯤ ꯋꯥꯠꯄ ꯅꯠꯇꯦꯗ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯔꯁꯤꯗꯤ ꯗꯥꯕꯣꯏꯗ ꯄꯤꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯏꯃꯤꯒꯨꯝ ꯅꯛꯅ ꯇꯤꯟꯅꯔꯤꯕ ꯁꯨꯅꯤꯒꯤ ꯃꯧꯄꯥ, ꯃꯍꯥꯛꯁꯨ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩ ꯁꯨꯅꯤꯅ, ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯄꯤꯅꯤꯡꯗꯣꯏꯔꯣ? ꯁꯤꯡꯕꯤꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯏ ꯅꯠꯇꯦ ꯁꯨꯅꯤ, ꯂꯩꯇ꯭ꯔꯗꯤ ꯐꯔꯦꯁꯦ, ꯑꯩ ꯀꯅꯥꯗꯅꯣ ꯑꯝꯇ ꯍꯪꯈꯤꯒꯦ, ꯊꯝꯃꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯗꯤ ꯈꯔ ꯁꯥꯐꯕꯒꯨꯝ ꯇꯧꯔꯛꯏ, ꯑꯃꯨꯛꯁꯨ ꯈꯟꯖꯤꯜꯂꯛꯏ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯦꯡꯅꯕ ꯃꯥꯒꯤꯗꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤꯕ ꯃꯔꯨꯞ ꯑꯃꯕꯨ ꯃꯤꯔꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯑꯣꯟ ꯀꯌꯥ ꯑꯃꯅꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯉꯥꯏꯍꯥꯛꯁꯤꯗ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯆꯥꯡ ꯑꯃꯗ ꯊꯝꯗꯨꯅ ꯗꯥꯕꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯒꯤꯅꯤ, ꯗꯥꯕꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯅꯤ ꯈꯟꯗꯣꯛꯂꯒ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯈꯟꯖꯤꯟꯗꯅꯕ ꯏꯇꯣꯝꯇ ꯑꯃꯨꯛ ꯍꯣꯠꯅꯖꯩ꯫ ꯇꯥꯟꯖꯥꯁꯤꯗꯅꯤ ꯗꯥꯕꯣꯏꯒꯤ ꯀꯣꯜ ꯂꯥꯛꯁꯤꯟꯕ꯫ ꯍꯦꯜꯂꯣ ꯗꯥꯕꯣꯏ, ꯑꯩ ꯅꯣꯏ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯊꯣꯛꯂꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯀꯣꯜ ꯇꯧꯗꯨꯅ ꯑꯃꯨꯛ ꯗꯥꯕꯣꯏꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯗꯥꯕꯣꯏ, ꯀꯃꯥꯏ ꯇꯧꯅꯔꯒꯦ? ꯌꯥꯅꯈ꯭ꯔꯕꯣ ꯉꯁꯥꯏꯒꯤꯗꯣ? ꯌꯥꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯗ ꯊꯕꯛꯁꯦ ꯐꯔꯛ ꯇꯥꯔꯅ ꯂꯩꯔꯕ꯫ ꯍꯣ ꯈꯪꯖꯔꯦ, ꯏꯁꯥꯅ ꯈꯪꯅ ꯇꯧꯔꯛꯏꯁꯤꯅꯤ꯫ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ, ꯆꯟꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯔꯨꯞ? ꯗꯥꯕꯣꯏ, ꯑꯩꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯔꯕꯣ? ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯗꯥꯕꯣꯏ, ꯑꯩꯗꯤ ꯗꯥꯕꯣꯏꯁꯦ ꯃꯔꯨꯞꯇꯒꯤ ꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯔꯦ꯫ ꯀꯩꯅꯣ ꯆꯟꯕꯤ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ, ꯃꯔꯨꯞꯀꯨꯝ ꯂꯣꯏꯅꯁꯦ ꯍꯥꯏꯗꯅ꯫ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯤꯌꯦ ꯗꯥꯕꯣꯏ꯫ ꯃꯥꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧꯗ ꯄꯦꯟꯖꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯂꯣꯟꯅꯅꯤꯡꯉꯥꯏꯗꯤ ꯇꯧꯔꯛꯂꯤ꯫ ꯊꯦꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯅꯤꯡꯉꯥꯏꯁꯦ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯅ꯫ ꯗꯥꯕꯣꯏꯅ ꯑꯩꯕꯨ ꯃꯔꯨꯞꯇꯒꯤ ꯍꯦꯟꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯗꯥꯕꯣꯏ, ꯑꯩ ꯄꯥꯎ ꯐꯥꯎꯔꯛꯂꯔꯣꯏꯒꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯅ? ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯆꯝꯅ ꯑꯗꯨꯝ ꯐꯥꯎꯅꯁꯤ, ꯂꯥꯟꯅ ꯈꯟꯅꯒꯨꯝꯁꯤ꯫ ꯑꯩ ꯉꯝꯃꯣꯏꯌꯦ ꯗꯥꯕꯣꯏ, ꯑꯩꯅ ꯗꯥꯕꯣꯏꯗ ꯋꯥꯔꯧꯕꯁꯨ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯝ ꯐꯥꯎꯔꯛꯀꯅꯤ, ꯄꯦꯟꯗꯕꯁꯨ ꯌꯥꯎꯔꯛꯀꯅꯤ, ꯑꯗꯨꯅ ꯁꯤꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ꯫ ꯀꯔꯟ ꯇꯧꯅꯨꯀꯣ, ꯑꯉꯥꯡꯅ ꯆꯩ ꯆꯥꯅꯤ꯫ ꯆꯝꯅ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕꯁꯤꯕꯨ ꯀꯩ ꯀꯥꯏꯔꯒꯦ? ꯀꯣꯏꯅꯗ꯭ꯔꯁꯨ ꯃꯔꯨꯞ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕꯗ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ? ꯑꯉꯥꯡꯅ ꯆꯩ ꯌꯥꯝ ꯅꯤꯅꯨꯀꯣ꯫ ꯑꯩ ꯊꯝꯃꯒꯦ ꯗꯥꯕꯣꯏ꯫ ꯉꯥꯏꯈꯣꯍꯦ, ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯕꯕꯥ ꯂꯥꯛꯑꯦ, ꯌꯥꯔꯔꯣꯏ, ꯑꯩꯁꯨ ꯊꯝꯃꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯁꯥꯔꯁꯤ꯫ ꯐꯣꯟꯗꯨꯁꯨ ꯀꯛꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯗꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯈꯟꯖꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯍꯤꯡꯗꯨꯃ ꯇꯨꯝꯐꯝꯒ ꯈꯪꯈꯤꯗꯦ꯫ ꯋꯥꯔꯤ ꯁꯥꯕꯗ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯣ? ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕꯒ ꯍꯧꯒꯠꯂꯝꯗ꯭ꯔꯤꯁꯤꯅ? ꯑꯁ, ꯀꯣꯛꯀ ꯄꯨꯕ ꯉꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏ ꯁꯤ ꯅꯨꯄꯤꯁꯦ꯫ ꯍꯧꯒꯠꯂꯣꯗꯅ ꯏꯕꯦꯝꯃ꯫ ꯀꯩꯗꯧꯔꯦ? ꯅꯪꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯌꯥꯀꯥꯏꯔꯣꯟ ꯁꯛꯄꯤꯔꯤꯁꯤꯅ? ꯀꯥꯡꯈꯟꯗ ꯍꯧꯒꯠꯄꯤꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯁꯨꯅꯤꯅ, ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯪ ꯈꯪꯕ꯭ꯔꯣ? ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ, ꯃꯤꯅ
ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯖꯕꯁꯤꯗ ꯀꯅꯥꯒꯤ ꯋꯥꯈꯜ ꯗꯥꯕꯣꯏꯒꯤꯔꯣ ꯀꯥꯟꯅꯗꯕꯗ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯤꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯗꯣ ꯇꯧꯅꯨꯀꯣ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯁꯨꯅꯤ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯣꯏꯔꯣꯏꯕ ꯅꯣꯏ ꯗꯥꯕꯣꯏꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯀꯣ ꯀꯩꯒꯤꯅꯣ ꯅꯪꯅꯗꯨ ꯌꯥꯝ ꯇꯥꯊꯤꯔꯤꯗꯨꯅ ꯃꯔꯩ ꯂꯩꯇꯅ ꯁꯪꯒꯣꯝ ꯌꯥꯝ ꯆꯥꯕ ꯃꯤꯅꯤ ꯀꯥꯟꯅꯔꯣꯏ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅ ꯑꯅꯩꯕ ꯁꯥꯔꯤꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯎꯠꯊꯣꯛꯑꯣ ꯅꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯇꯞꯅ ꯍꯧꯒꯠꯂꯒ ꯐꯤꯕꯝ ꯆꯥꯅ ꯐꯝꯗꯨꯅ ꯇꯞꯅꯁꯨ ꯈꯨꯝꯃꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯤ ꯚꯔꯆꯨꯋꯦꯜ ꯂꯥꯏꯐꯅꯤ ꯚꯔꯆꯨꯋꯦꯜ ꯂꯥꯏꯐ ꯑꯃꯗꯤ ꯔꯤꯌꯦꯜ ꯂꯥꯏꯐ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯈꯪꯅ ꯑꯃꯒ ꯌꯦꯠꯁꯤꯟꯅꯗꯅ ꯕꯦꯂꯦꯟꯁ ꯑꯃꯗ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯕ ꯉꯝꯂꯤꯕ ꯃꯥꯕꯨꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯁꯨꯅꯤ ꯅꯪꯕꯨ ꯅꯨꯄꯥ ꯌꯥꯝ ꯈꯟꯗꯥꯏꯅꯦ ꯑꯗꯨꯅꯤ ꯗꯥꯅꯤ ꯇꯧꯗꯅ ꯍꯟꯗꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤ ꯅꯪꯕꯣ ꯗꯥꯕꯣꯏꯗꯣ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯑꯣꯏꯅꯝꯅꯁꯨ ꯎꯗꯦ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯄꯥꯝꯗꯕꯅ ꯍꯥꯏꯔꯁꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ ꯑꯩꯒꯤ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯄꯗꯨꯗ ꯁꯨꯅꯤꯅ ꯐꯣꯟꯗꯨꯗ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯇꯨ ꯀꯣꯜꯕꯨ ꯂꯥꯛꯏꯗꯣ ꯋꯥꯔꯤ ꯁꯥꯖꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯀꯩꯕ ꯗꯥꯕꯣꯏꯅꯕꯣ ꯊꯥꯖꯗꯕꯒꯤ ꯑꯗꯨꯛ ꯍꯪꯂꯨꯕꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯤꯔꯅ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯇꯣꯝꯇ ꯆꯠꯆꯔꯒꯦ ꯌꯥꯔꯦ ꯋꯥꯔꯤ ꯁꯥꯖꯍꯧꯔꯣ ꯑꯩꯅ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ ꯁꯨꯅꯤꯗꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯀꯣꯜꯗꯨꯁꯨ ꯔꯤꯁꯤꯞ ꯇꯧꯗ꯭ꯔꯤꯉꯩ ꯇꯠꯄꯅ ꯍꯥꯟꯈ꯭ꯔꯦ ꯀꯣꯜ ꯕꯦꯛ ꯄꯤꯁꯤꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩ ꯑꯃꯨꯛꯁꯨ ꯀꯣꯜꯗꯨ ꯂꯥꯛꯁꯤꯜꯂꯤ ꯍꯦꯜꯂꯣ ꯗꯥꯕꯣꯏ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯇꯣꯏꯁꯦ ꯄꯨꯛ ꯐꯠꯇꯕ ꯍꯥꯏꯁꯤꯅꯤ ꯑꯩ ꯍꯣꯔꯦꯟꯗꯤ ꯅꯣꯏꯔꯣꯝꯗ ꯂꯥꯛꯇꯧ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯂꯨꯁꯤꯔꯣ ꯃꯑꯣꯡ ꯌꯦꯡꯁꯤ ꯌꯥꯏꯁꯨ ꯍꯥꯏꯗꯦ ꯌꯥꯗꯦꯁꯨ ꯍꯥꯏꯗꯦ ꯃꯑꯣꯡ ꯌꯦꯡꯁꯤ ꯀꯩ ꯍꯥꯏꯅꯣꯗꯨꯅ ꯀꯣꯛ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤ ꯇꯌꯥꯡ ꯇꯁꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯗꯥꯕꯣꯏꯅ ꯈꯪꯕꯤꯔꯛꯂꯕ ꯃꯥꯜꯂꯦ ꯈꯟꯅ ꯃꯥꯂꯪꯗ ꯑꯁꯥꯒꯤ ꯐꯨꯔꯥꯁꯨ ꯃꯊꯣꯟ ꯁꯥꯒꯠꯂꯨꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗ ꯗꯥꯕꯣꯏ ꯂꯥꯛꯇꯨꯅ ꯉꯥꯏꯍꯥꯛꯁꯨ ꯀꯣꯏꯃꯤꯟꯅꯔꯨꯔꯤ ꯄꯤꯛꯇꯛꯅ ꯀꯣꯟꯇꯛ ꯇꯧꯕ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟ ꯑꯃꯗꯤ ꯑꯍꯥꯡꯕ ꯂꯧꯕꯨꯛꯅ ꯁꯟꯗꯣꯛꯂꯤ ꯅꯥꯀꯟ ꯑꯃꯗꯅ ꯄꯤꯛꯇꯛ ꯇꯧꯕ ꯂꯝꯄꯥꯛ ꯑꯃꯗꯒꯤꯅ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃ ꯂꯝꯄꯥꯛ ꯃꯆꯥꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯝꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯌꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯗꯥꯕꯣꯏ ꯏꯕꯥꯅꯤꯁꯨ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯌꯦꯡꯂꯤ ꯑꯁ ꯋꯥ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯋꯥꯈꯜꯒꯁꯦ ꯄꯨꯛꯅꯤꯡ ꯏꯪꯉꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯅꯤꯅ ꯁꯤꯒꯨꯝꯕ ꯃꯐꯝꯒꯁꯦ ꯂꯩꯔꯝꯅꯤ ꯀꯥꯏ ꯈꯜꯂꯨꯗꯦ ꯁꯤꯗꯤ ꯁꯥꯊꯤ ꯅꯨꯡꯉꯥꯏꯍꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯑꯩꯁꯨ ꯑꯁꯥꯗꯨ ꯈꯔ ꯊꯦꯛꯀꯠꯂꯒ ꯃꯈꯨꯠꯇꯨꯁꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯂꯣꯟꯅ ꯅꯣꯛꯐꯦꯠꯇꯤ ꯇꯧꯈꯤ ꯅꯨꯡꯁꯤꯠꯁꯤꯁꯨ ꯏꯪꯂꯤ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯁꯦꯡꯕ ꯅꯨꯡꯁꯤꯅ ꯌꯩꯔꯛꯄꯁꯦ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯣꯜꯂꯤ ꯑꯩꯒꯤ ꯋꯥꯍꯩꯒꯤ ꯑꯔꯊꯒ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯖꯤꯜꯂꯛꯏ ꯆꯟꯕꯤ ꯏꯁꯦ ꯐꯣꯇꯣ ꯅꯝꯕꯤꯌꯨꯅꯦ ꯍꯣꯔꯦꯟ ꯑꯦꯐꯕꯤꯗ ꯊꯥꯒꯠꯀꯦ ꯑꯁ ꯇꯜꯂꯦ ꯁꯦꯍꯦ ꯄꯣꯁ ꯇꯥꯔꯤꯀꯥꯟꯁꯤꯗ ꯐꯣꯇꯣ ꯅꯝꯒꯦ ꯍꯣꯔꯦꯟ ꯑꯦꯐꯕꯤꯗ ꯍꯤꯔꯣ ꯁꯥꯒꯦ ꯊꯤꯔꯤ ꯈꯨꯊꯤꯗꯨꯒ ꯐꯖꯕ ꯁꯥꯗꯣꯏꯕ ꯌꯥꯗ꯭ꯔꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯌꯥꯗꯨ ꯏꯈꯤꯈꯤꯅ ꯄꯣꯁꯁꯨ ꯇꯧꯔꯤ ꯐꯖꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯏ ꯅꯨꯡꯁꯤꯔꯨꯕꯅꯔꯥ ꯗꯥꯕꯣꯏꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯆꯩ ꯏꯅꯨꯡꯗ ꯅꯨꯡꯁꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏꯁꯤꯅꯗꯤ ꯈꯪꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯤꯒꯤꯗꯃꯛ ꯆꯤꯟꯕꯥ ꯋꯥꯡꯕ ꯂꯥꯡꯉꯝꯗ ꯋꯥꯀꯠꯂꯤ ꯋꯥꯔꯧ ꯆꯥꯎꯕꯤ ꯄꯨꯛꯅꯤꯡꯅꯁꯨ ꯑꯩꯕꯨ ꯎꯕꯤꯗꯦ ꯍꯥꯏꯗꯨꯅ ꯑꯣꯏꯅꯔꯛꯂꯤ ꯂꯝꯍꯦꯟꯕ ꯋꯥꯈꯜꯁꯤꯗꯤ ꯇꯥꯎꯔꯤ ꯃꯪꯂꯥꯟ ꯑꯃꯗ ꯈꯪꯕꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯔꯪ ꯑꯃꯗ ꯑꯩꯁꯨ ꯐꯣꯇꯣꯗꯤ ꯄꯪꯀꯥꯞꯇ ꯀꯥꯞꯈ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯀꯥꯞꯄꯤꯒꯦ ꯐꯖꯅ ꯂꯦꯞꯄꯣ ꯊꯜꯂꯤ ꯀꯥꯞꯄꯀꯅꯨ ꯁꯦꯕ ꯑꯃꯇꯪ ꯀꯥꯞꯀꯦꯕ ꯄꯣꯁ ꯇꯧꯔꯣ
ꯄꯣꯁꯄꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯍꯧꯗꯣꯡ ꯍꯨꯔꯥꯟꯕꯤ ꯌꯥꯝ ꯃꯥꯜꯂꯤ. ꯐꯖꯅ ꯂꯦꯞꯄꯣ. ꯌꯥꯝ ꯂꯦꯝꯖꯕꯤ ꯁꯥꯏꯔꯕ. ꯀꯥꯞꯄꯒꯦꯀꯣ. 1, 2, 3. ꯁ꯭ꯃꯥꯏꯜ. ꯃꯇꯧꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯨꯔꯥꯟꯕꯤ ꯃꯒꯨꯝ ꯅꯣꯛꯄꯦꯁꯨ ꯇꯧꯔꯨꯔꯦ. ꯉꯥꯏꯈꯣ. ꯂꯦꯡꯒꯅꯨꯀꯣ. ꯏꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ. ꯆꯃꯝꯅꯅ ꯇꯊꯛ ꯃꯥꯕꯨ ꯌꯦꯡꯂꯤꯉꯩ ꯀꯔꯤꯅꯣ ꯍꯪꯕꯁꯨ ꯀꯥꯎꯔꯨꯔꯦ. ꯗꯥꯕꯣꯏꯅ ꯏꯅꯥꯛꯇ ꯂꯦꯞꯄꯛꯇꯨꯅ ꯃꯈꯨꯠꯇꯨ ꯇꯨꯡꯂꯣꯝꯗ ꯏꯟꯁꯤꯜꯂꯒ ꯀꯣꯛꯁꯤꯗ ꯍꯥꯏꯐꯦꯠ ꯃꯥꯔꯛꯄꯒꯨꯝꯁꯨ ꯇꯧꯏ. ꯑꯩꯗꯤ ꯇꯔꯪꯒꯤ ꯏꯄꯥꯛꯇꯨꯗ ꯑꯃꯨꯛ ꯀꯨꯝꯊꯔꯨꯔꯦ ꯉꯥꯏꯍꯥꯛꯇꯤ. ꯀꯩꯅꯣ ꯁꯤꯕꯣ? ꯂꯩ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ. ꯀꯩ ꯂꯩ ꯑꯣꯏꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯑꯝꯇꯕꯨ ꯎꯗ꯭ꯔꯤꯅꯦ. ꯐꯅꯕꯨ ꯐꯖꯔꯤꯅꯦ ꯁꯤꯗꯤ. ꯗꯥꯕꯣꯏꯅ ꯄꯥꯏꯔꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯇꯨꯡꯂꯣꯝꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ. ꯃꯊꯛꯇꯁꯨ ꯌꯦꯡꯈꯠꯂꯨꯏ. ꯑꯗꯨꯒ ꯗꯥꯕꯣꯏꯅ ꯄꯥꯏꯔꯤꯕ ꯂꯩ ꯑꯗꯨ ꯑꯃꯨꯛ ꯂꯧꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯂꯣꯌꯨꯝ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯗꯥꯕꯣꯏ. ꯂꯣꯌꯨꯝ ꯂꯩ ꯍꯥꯏꯕ? ꯐꯖꯩꯅꯦ. ꯃꯃꯤꯡꯁꯤꯒ ꯂꯩꯁꯛꯁꯤꯒ ꯌꯥꯝ ꯆꯥꯅꯩ. ꯐꯖꯕꯅꯤ. ꯌꯥꯝꯅꯁꯨ ꯀꯥꯟꯅꯕ ꯄꯥꯝꯕꯤꯅꯤ. ꯀꯩꯗ ꯀꯥꯟꯅꯒꯦ? ꯁꯤꯕꯨ ꯑꯩꯕꯨ ꯑꯝꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ. ꯅꯪ ꯈꯪꯂꯗꯤ ꯑꯝꯇ ꯍꯥꯏꯌꯨꯅꯦ. ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯁꯤꯁꯦ? ꯃꯤꯅ ꯀꯌꯥ ꯈꯪꯕꯤꯗꯕ, ꯁꯤꯡꯊꯥꯅꯕꯤꯗꯕ ꯂꯩꯅꯤ. ꯆꯩꯔꯥꯎ ꯊꯥ ꯂꯩꯔꯪꯃꯥꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯇꯝꯂꯒ ꯂꯩꯃꯩꯗ ꯀꯦꯟꯗꯨꯅ ꯂꯦꯝꯅ ꯃꯥꯡꯅ ꯊꯥꯅꯤ. ꯗꯥꯕꯣꯏ, ꯄꯥꯝꯕꯤꯁꯤꯒꯤ ꯃꯅꯥ ꯑꯃꯗꯤ ꯃꯔꯨꯁꯦ ꯔꯕ ꯏꯐꯦꯛꯁꯟ ꯑꯣꯏ. ꯍꯥꯏꯕꯗꯤ ꯏꯁꯤꯡꯗ ꯕꯣꯏꯜ ꯇꯧꯔꯒ ꯇꯩꯕꯗꯅꯦ ꯃꯁꯀꯨꯂꯔ ꯁ꯭ꯄ꯭ꯔꯦꯟꯗ ꯀꯥꯟꯅꯕ ꯄꯤ. ꯃꯅꯥꯁꯤꯗꯒꯤ ꯁꯦꯝꯕ ꯖꯨꯁꯇꯨꯅ ꯁ꯭ꯇꯣꯃꯥꯛ ꯗꯤꯁꯑꯣꯔꯗꯔ, ꯌꯨꯔꯤꯅꯔꯤ ꯀꯝꯄ꯭ꯂꯦꯟꯁꯇ ꯀꯥꯟꯅꯕ ꯄꯤ. ꯂꯩ ꯑꯁꯤꯁꯨ ꯑꯦꯁꯇ꯭ꯔꯣꯖꯦꯟ ꯑꯣꯏ, ꯀꯣꯂꯥꯒ ꯑꯣꯏ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯀꯨꯅꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯁꯨꯛ ꯀꯥꯟꯅꯕ ꯄꯤꯕ ꯄꯥꯝꯕꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯤꯔꯨꯗ꯭ꯔꯤꯕ. ꯌꯦꯡꯉꯨ ꯆꯟꯕꯤ, ꯂꯩꯁꯤꯡꯁꯦ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯀꯦꯜꯂꯒ ꯃꯥꯡꯂꯤꯗꯨ ꯌꯦꯡꯉꯨꯅꯦ. ꯗꯥꯕꯣꯏ, ꯑꯩꯈꯣꯏꯅ ꯈꯪꯕꯤꯗ꯭ꯔꯕ, ꯁꯤꯡꯊꯥꯅꯕꯤꯗ꯭ꯔꯕ ꯂꯣꯌꯨꯝ ꯂꯩ ꯄꯥꯝꯕꯤꯁꯤꯒ ꯗꯥꯕꯣꯏꯅ ꯈꯪꯕꯤꯗ꯭ꯔꯕ, ꯎꯕꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯒ ꯀꯩꯗꯕꯨ ꯈꯦꯠꯅꯔꯤꯒꯦ? ꯆꯟꯕꯤ, ꯑꯩꯒꯤ ꯍꯛꯆꯥꯡꯗꯁꯨ ꯏꯒꯤ ꯏꯆꯦꯜ ꯂꯦꯞꯇ꯭ꯔꯤ. ꯃꯤꯍꯨꯜꯒꯤ ꯃꯁꯤꯡꯁꯨ ꯁꯨꯔꯤ. ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯅ ꯈꯪꯕ ꯎꯕ ꯐꯥꯎꯕ ꯈꯨꯗꯤꯡ ꯑꯩꯁꯨ ꯐꯥꯎꯔꯤ. ꯑꯩꯁꯨ ꯈꯪꯉꯤ ꯆꯟꯕꯤ. ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯄꯦꯟꯖꯔꯛꯇ꯭ꯔꯤꯕꯤ ꯑꯩꯁꯤ ꯉꯁꯤꯗꯤ ꯑꯄꯦꯟꯕ ꯈꯔꯗꯤ ꯐꯥꯎꯔꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯋꯥꯍꯩꯉꯥꯏꯗ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯈꯔꯁꯨ ꯊꯝꯂꯨꯔꯦ. ꯗꯥꯕꯣꯏꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯗꯤ ꯍꯥꯏꯔꯣꯏ. ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯈꯪꯕꯤꯌꯨ. ꯑꯗꯨꯒ ꯅꯨꯡꯁꯤꯕꯗꯨꯁꯨ ꯎꯠꯂꯛꯀꯅꯨ. ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯔꯧ ꯂꯩꯍꯜꯂꯨ, ꯃꯒꯨꯟ ꯌꯥꯎꯍꯜꯂꯨ, ꯃꯃꯜ ꯋꯥꯡꯍꯜꯂꯨ. ꯃꯗꯨꯗ ꯇꯧꯔꯛꯄ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯨꯅ ꯗꯥꯕꯣꯏꯅ ꯊꯦꯝꯕꯤꯌꯨ. ꯃꯇꯝꯗꯨꯗꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯒꯦ. ꯀꯥꯏꯗꯩꯅꯣꯗ ꯆꯟꯕꯤ, ꯑꯩ ꯃꯤꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕꯒ ꯍꯩꯔꯣꯏ. ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗꯁꯨ ꯑꯩ ꯆꯠꯅꯤꯡꯗꯦ. ꯑꯩꯁꯦ ꯀꯥꯟꯅꯗꯦ. ꯍꯟꯅꯕ ꯇꯧꯁꯤ. ꯑꯩꯁꯨ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏ. ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯊꯦꯡꯅ ꯍꯟꯖꯤꯟꯕ ꯌꯥꯅꯤ. ꯑꯗꯨꯅ ꯂꯩꯈꯤꯅꯤ. ꯅꯪꯒꯤ ꯃꯔꯩꯗꯣ ꯑꯃꯨꯛ ꯇꯧꯔꯅꯨ. ꯑꯩꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯈꯔ ꯎꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯊꯝꯒꯅꯨ. ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯦꯐꯕꯤꯒꯤ ꯍꯤꯔꯣ ꯄꯣꯁ ꯇꯥꯕ ꯑꯕꯣꯏꯗ ꯅꯠꯇꯤꯌꯦ. ꯁꯤꯡꯖꯨ ꯄꯥꯟ ꯌꯣꯟꯕ ꯑꯕꯣꯏꯗꯅꯤ. ꯅꯨꯡꯁꯤꯕꯅ ꯆꯟꯕꯤ, ꯑꯩ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯈꯪꯗꯦ. ꯀꯅꯥꯝꯇꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯑꯩ ꯐꯪꯗ꯭ꯔꯤ. ꯅꯪꯅꯁꯨ ꯄꯤꯔꯛꯀꯅꯨ. ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯄꯨꯟꯁꯤ. ꯑꯆꯝꯕ ꯋꯥꯔꯤ ꯁꯥꯁꯤ. ꯗꯥꯕꯣꯏ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯊꯃꯣꯏꯗꯣ ꯆꯕꯥꯟ ꯑꯝꯇ ꯊꯥꯗꯣꯛꯎ. ꯊꯃꯣꯏ ꯆꯕꯥꯟ ꯊꯥꯔꯨꯔꯒ ꯑꯩꯅ ꯀ꯭ꯔꯤꯁꯅꯒꯤ ꯁꯥꯌꯣꯟ ꯑꯃ ꯑꯣꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯌꯥꯔꯦ, ꯅꯪ ꯊꯦꯡꯉꯦ ꯍꯥꯏꯗꯥꯏ. ꯆꯠꯁꯤꯜꯂꯛꯑꯣ. ꯑꯩꯇꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯇꯅ ꯈꯠꯅꯕ ꯍꯧꯕꯅꯤ. ꯏꯇꯣꯝꯇ ꯑꯋꯥꯕ ꯄꯤꯖꯕꯅꯤ. ꯅꯤꯡꯉꯩ ꯆꯥꯎꯕꯤꯁꯨ ꯑꯣꯏꯔꯤꯕꯅꯤ. ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯔꯤ. ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯁꯤ ꯃꯥꯅ ꯈꯪꯂꯛꯄ.
ꯅꯨꯃꯤꯗꯥꯡꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯁꯤ ꯅꯠꯇꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯋꯥꯔꯤꯁꯨ ꯊꯣꯏꯅ ꯁꯥꯗꯦ. ꯃꯔꯝ ꯍꯪꯂꯨꯔꯒ ꯊꯕꯛ ꯇꯧꯔꯤ ꯍꯥꯏ. ꯀꯨꯞꯅ ꯍꯪꯕꯒꯤ ꯑꯌꯥꯕꯁꯨ ꯃꯥꯅ ꯄꯤꯗꯦ, ꯇꯟꯖꯥꯁꯨ ꯄꯤꯗꯦ. ꯃꯥꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯂꯛꯂꯤꯕꯤ ꯑꯩꯅꯗꯤ ꯃꯅꯥꯛ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯏꯇꯣꯝꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯜ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯛꯏ. ꯍꯜꯂꯣ, ꯗꯥꯕꯣꯏ. ꯀꯩꯗꯧꯔꯤꯒꯦ? ꯍꯪꯆꯤꯠ ꯁꯨꯝ ꯂꯪꯉꯝꯕꯅꯤ. ꯍꯌꯦꯡꯁꯦ ꯗꯦꯠ 7ꯅꯤ. ꯑꯣ, ꯍꯌꯦꯡꯁꯦ ꯗꯦꯠ 7 ꯌꯧꯔꯕꯣ? ꯌꯧꯔꯕꯅꯤ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯗꯦꯠ 7ꯗ ꯗꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ. ꯑꯗꯨꯒ 8ꯇꯅ ꯑꯩꯒꯤ ꯊꯕꯛ ꯑꯃꯃꯨꯛ ꯆꯠꯃꯤꯟꯅꯅꯕꯅ ꯍꯥꯏꯅꯈ꯭ꯔꯤꯗꯨꯗꯤ. ꯏꯍꯦ, ꯁꯥꯎꯅꯨꯍꯦ. ꯑꯩ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ. ꯑꯣꯏꯔꯣꯏ. ꯑꯩꯅ ꯍꯥꯏꯕꯒꯤ ꯑꯣꯏꯗ꯭ꯔꯤꯅꯤ. ꯑꯇꯣꯞꯄꯅ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯚꯥꯞꯇꯨꯁꯨ ꯑꯣꯏꯗꯧꯕ. ꯍꯧꯔꯕ ꯅꯪꯒꯤ ꯃꯔꯩꯗꯣ? ꯁꯤꯕꯨ ꯃꯔꯩꯔꯣ? ꯑꯩꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯕꯒꯤ ꯅꯪꯅ ꯂꯩꯊꯣꯛꯄ ꯅꯠꯇ꯭ꯔꯣ? ꯑꯁ, ꯆꯟꯕꯤ, ꯅꯪꯁꯤꯗꯤ ꯋꯥꯔꯤ ꯑꯝꯇ ꯃꯦꯟ ꯇꯥꯅ ꯁꯥꯕ ꯌꯥꯗꯦ. ꯅꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯏ. ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯁꯥꯎꯔꯤꯔꯣ ꯁꯤꯕꯣ? ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯁꯥꯎꯕ꯭ꯔꯕ? ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯁꯥꯎꯔꯤꯅꯤꯁꯦ ꯈꯪꯗ꯭ꯔꯣ? ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯅ ꯀꯅꯥꯝꯇꯒꯤ ꯀꯣꯜ ꯄꯥꯏꯗ꯭ꯔꯕꯅꯤ. ꯅꯪ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯔꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯃꯔꯤ ꯁꯨꯝ ꯇꯧ ꯂꯩ. ꯑꯩ ꯀꯣꯛꯀꯥꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦꯀꯣ. ꯑꯣ, ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯄꯥꯏꯕꯗꯤ ꯅꯠꯇꯦꯅꯦ. ꯄꯥꯏꯗꯕ ꯌꯥꯗꯕꯒꯤ ꯗꯟꯗꯤꯗ ꯄꯥꯏꯔꯤꯅꯦꯕ. ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯩꯅꯕ ꯃꯌꯥꯝꯗꯨꯒ ꯄꯨꯟꯖꯍꯧꯔꯣ. ꯃꯥꯅ ꯀꯣꯜ ꯕꯦꯛ ꯄꯤꯔꯛꯀꯅꯤ ꯈꯟꯅ ꯀꯣꯜꯁꯤꯁꯨ ꯀꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯄꯤꯔꯛꯇ꯭ꯔꯦ. ꯑꯩꯕꯨ ꯑꯁꯨꯛ ꯊꯧꯁꯥꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯋꯥꯈꯜ ꯊꯥꯗꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯏꯊꯟꯇ ꯈꯜꯂꯛꯏ. ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯒ ꯍꯥꯏꯕ ꯐꯥꯎ ꯈꯜꯂꯕꯅꯤ ꯑꯍꯤꯡꯁꯤꯃꯗꯤ. ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯥꯡꯈꯤ. ꯑꯩꯅ ꯏꯁꯧ ꯇꯧꯔꯒ ꯐꯣꯟ ꯀꯛꯈꯤꯕꯗꯨꯅ ꯃꯥꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯒꯅꯤ ꯈꯟꯗꯨꯅ ꯏꯇꯣꯝꯇ ꯅꯤꯡꯉꯝꯖꯔꯛꯇꯦ. ꯃꯥꯕꯨ ꯕꯥꯔꯗꯦꯗꯣ ꯆꯠꯄ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯈꯪꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯑꯃꯨꯛ ꯀꯣꯜꯗꯣ ꯇꯧꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯄꯥꯏꯔꯛꯇꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ, ꯀꯩꯗꯧꯔꯒꯦ ꯆꯟꯕꯤ? ꯀꯣꯜ ꯄꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯐꯔꯛ ꯇꯥꯕꯩꯅꯤ. ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯑꯩ ꯌꯨꯝꯗ ꯂꯩꯇꯦ. ꯀꯥꯏꯗ ꯂꯩꯒꯦ? ꯃꯥꯗꯤ ꯈꯨꯝꯂꯛꯇꯦ. ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤ? ꯀꯩꯒꯤꯅꯣ ꯃꯗꯨ ꯍꯪꯂꯤꯗꯤ? ꯕꯥꯔꯗꯦ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯝꯃꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯅꯇꯣꯝꯇ ꯆꯠꯂꯤꯗꯣ ꯑꯩꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯈꯟꯗ꯭ꯔꯣ? ꯑꯩ ꯕꯥꯔꯗꯦ ꯆꯠꯇꯦ. ꯃꯤ ꯑꯃꯒ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ. ꯊꯝꯃꯒꯦ. ꯀꯅꯥꯒꯤ ꯊꯕꯛ? ꯀꯩ ꯊꯕꯛꯅꯣꯕ? ꯀꯅꯥꯒꯅꯣ ꯅꯪ ꯆꯠꯂꯤꯗꯣ? ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯍꯌꯦꯡꯒꯤ ꯊꯕꯛꯁꯦ ꯆꯠꯃꯤꯟꯅꯕ ꯇꯟꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯃꯗꯨ ꯍꯪꯕꯒꯤ ꯀꯔꯤ ꯍꯛ ꯂꯩꯒꯦ? ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤ. ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯅ. ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯅꯤꯡꯗꯦ. ꯅꯪꯁꯨꯅꯤ. ꯌꯦꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ. ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯍꯤꯡꯖꯒꯦ. ꯆꯨꯝꯃꯤ. ꯑꯩꯅ ꯗꯥꯕꯣꯏꯕꯨ ꯁꯦꯟꯅꯕꯒꯤ ꯍꯛ ꯗꯥꯕꯣꯏꯅ ꯄꯤꯗꯦ. ꯂꯩꯕꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯗꯥꯕꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯍꯛꯇꯤ ꯑꯩꯅ ꯄꯤꯖꯔꯨꯔꯤ. ꯃꯁꯤꯅ ꯑꯩꯕꯨꯁꯨ ꯃꯃꯜ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦꯀꯣ ꯗꯥꯕꯣꯏ. ꯆꯟꯕꯤ, ꯐꯣꯟ ꯊꯝꯃꯁꯤ. ꯁꯤꯃꯗꯤ ꯈꯪꯈꯣ. ꯅꯪꯕꯨ ꯊꯥꯖꯕ, ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯁꯨꯅꯤꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯅꯪꯒꯤ ꯇꯧꯈꯤꯕꯅꯤ. ꯑꯩꯒꯨꯝꯅ ꯅꯪꯁꯨ ꯆꯝꯂꯝꯒꯅꯤ ꯈꯟꯅ ꯅꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯇꯨꯀꯠꯆꯩ. ꯌꯥꯝ ꯇꯨꯀꯠꯆꯩ. ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨꯒ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯣ? ꯍꯣꯏ, ꯅꯪꯅ ꯌꯥꯗꯗꯅꯕꯨꯗꯤ ꯇꯧꯈ꯭ꯔꯦ. ꯑꯩ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯃꯤꯗꯤ ꯅꯠꯇꯦ. ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯁꯤꯡꯅꯤ. ꯄꯩꯁꯥ? ꯅꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯄꯩꯁꯥ ꯅꯠꯇꯕ ꯑꯇꯩ ꯎꯕ ꯉꯝꯗꯦ. ꯗꯥꯕꯣꯏ, ꯅꯪ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯤꯅꯤ. ꯃꯇꯨꯡ ꯄꯥꯎ ꯐꯥꯎꯅꯒꯨꯝꯁꯤ. ꯍꯥꯏꯐꯝ ꯊꯣꯛꯄ, ꯉꯥꯡꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯉꯥꯡꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ. ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕꯅꯤ. ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯅꯤꯗꯁꯨ ꯏꯀꯥꯏ. ꯗꯥꯕꯣꯏꯒ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯩꯖꯤꯡꯄꯣꯠꯇꯨ ꯁꯨꯅꯤꯒ ꯄꯨꯟꯅ ꯆꯠꯈꯤꯗꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯃꯜ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯒ ꯉꯥꯡꯂꯛꯄ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤꯡꯗꯨ ꯑꯩ ꯀꯥꯎ ꯍꯥꯏꯕ ꯌꯥꯗꯦ. ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯟꯗ꯭ꯔꯦ. ꯃꯥꯁꯨ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯦ.
ꯑꯩꯁꯨ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯗꯥꯕꯣꯏ ꯈꯛꯇ ꯅꯠꯇꯦ, ꯑꯩꯒ ꯅꯛꯅ ꯄꯨꯜꯂꯝꯕꯤ ꯁꯨꯅꯤꯗꯩ ꯐꯥꯎꯕ ꯑꯩ ꯂꯥꯞꯊꯣꯛꯂꯕꯅꯤ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯁꯨꯅꯤꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯁꯨꯅꯤ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯄꯪꯂꯩꯗ ꯂꯩꯗ, ꯈꯪꯗꯦ꯫ ꯅꯪ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯊꯨꯕꯤꯗ꯫ ꯀꯩ ꯂꯩꯔꯒꯦ? ꯂꯥꯛꯇ ꯂꯥꯛꯑꯣ, ꯑꯊꯨꯕꯒꯤꯅꯤ, ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯌꯥꯝ ꯅꯛꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯈꯤꯕꯤ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯇꯣꯛꯄ ꯑꯩ ꯉꯝꯗꯦ꯫ ꯑꯩꯁꯨ ꯇꯞꯊꯗꯅ ꯁꯨꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯁꯨꯅꯤꯅ ꯑꯩꯕꯨ ꯃꯣꯏꯒꯤ ꯁꯣꯐꯥ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ, ꯗꯥꯕꯣꯏꯒ ꯋꯥꯔꯤ ꯁꯥꯔꯝꯃꯣ, ꯑꯩ ꯆꯥ ꯂꯣꯟꯕꯤꯔꯒꯦ꯫ ꯗꯥꯕꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯨꯁꯨ ꯍꯥꯏꯍꯧꯔꯣ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ ꯃꯥꯏꯁꯤ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯥꯕꯣꯏꯅ, ꯆꯟꯕꯤ, ꯀꯩ ꯂꯩꯒꯦ? ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ, ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯦ꯫ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯅꯨ꯫ ꯁꯤ ꯅꯪꯒꯤ ꯄꯩꯁꯥꯗꯨꯅꯤ, ꯂꯧꯁꯤꯜꯂꯣ꯫ ꯃꯁꯤ ꯄꯤꯊꯣꯛꯇ꯭ꯔꯗꯤ ꯑꯩ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩꯍꯧꯔꯅꯤ꯫ ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯅꯪꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕꯗꯣ ꯑꯩ ꯀꯥꯎꯔꯣꯏ꯫ ꯀꯅꯥꯒꯤ ꯄꯩꯁꯥ, ꯀꯅꯥꯒꯤ ꯃꯇꯦꯡ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯁꯥꯟꯈꯤꯗꯦ, ꯃꯇꯦꯡꯁꯨ ꯇꯧꯈꯤꯗꯦ꯫ ꯗꯥꯕꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯄꯩꯁꯥꯗꯨ ꯄꯥꯏꯍꯜꯂꯛꯏ꯫ ꯄꯩꯁꯥ, ꯄꯩꯁꯥ, ꯅꯪꯅ ꯄꯩꯁꯥ ꯈꯛꯇ ꯎꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩ ꯅꯉꯣꯟꯗ ꯄꯤꯈꯤꯕꯗꯣ ꯄꯩꯁꯥ ꯈꯛ ꯅꯠꯇꯦ, ꯅꯪꯕꯨ ꯊꯥꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯃꯜꯕꯨ ꯅꯪꯅ ꯄꯩꯁꯥ ꯈꯔꯁꯤꯅ ꯍꯣꯠꯁꯤꯟꯕ ꯌꯥꯕ꯭ꯔꯣ? ꯄꯩꯁꯥꯗꯨꯗꯤ ꯂꯧꯗꯅ ꯃꯉꯣꯟꯗ ꯆꯥꯏꯁꯤꯜꯂꯝꯂꯒ ꯃꯃꯥꯏꯗꯨꯗꯤ ꯌꯦꯡꯂꯝꯗ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯗꯥꯕꯣꯏꯗꯤ ꯀꯨꯟꯊꯗꯨꯅ ꯄꯩꯁꯥꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯄꯦꯟꯕ ꯄꯣꯛꯇ꯭ꯔꯕꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ, ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯑꯩꯒꯤ ꯏꯔꯜ ꯑꯗꯨꯒꯤ ꯃꯃꯜꯗꯤ ꯅꯪꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ, ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯅꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯃꯣꯏ꯫ ꯊꯣꯡꯖꯤꯜꯗꯒꯤ ꯁꯨꯅꯤꯅ, ꯆꯟꯕꯤ, ꯈꯔ ꯇꯞꯊꯧ, ꯃꯄꯥꯟꯗ ꯂꯣꯏꯅ ꯇꯥꯔꯦ꯫ ꯗꯥꯕꯣꯏ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯉꯥꯏꯈꯨꯑꯣ, ꯆꯥ ꯊꯛꯈꯤꯁꯤ ꯗꯥꯕꯣꯏ꯫ ꯆꯟꯕꯤ, ꯐꯖꯅ ꯍꯥꯏꯅꯧ ꯌꯥꯗ꯭ꯔꯣ? ꯗꯥꯕꯣꯏꯁꯤ ꯆꯠꯈ꯭ꯔꯦ, ꯑꯝꯇ ꯈꯥꯝꯃꯨ꯫ ꯆꯠꯈ꯭ꯔꯁꯅꯨ, ꯈꯥꯝꯂꯔꯣꯏ ꯁꯨꯅꯤ꯫ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯏꯍꯥꯛ ꯉꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯄꯤꯁꯤꯗꯤ ꯊꯤꯡꯕꯗꯤ ꯑꯩ ꯉꯝꯗꯦ꯫ ꯏꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯤ ꯁꯨꯅꯤꯕꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯅꯕꯒꯤ ꯑꯌꯥꯕꯁꯨ ꯂꯧꯔꯤ꯫ ꯆꯟꯕꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯤ, ꯀꯞꯀꯅꯨ꯫ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ, ꯀꯞꯀꯅꯨꯁꯤ꯫ ꯏꯇꯣꯝꯇ ꯈꯟꯖꯔꯒ ꯑꯩ ꯈꯛ ꯅꯨꯡꯁꯤꯔꯨꯕꯒꯤꯕꯨ ꯆꯩꯅꯥ ꯄꯪꯐꯝ ꯊꯣꯛꯄ꯭ꯔꯣ? ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯉꯥꯎꯗꯨꯅ ꯑꯍꯤꯡꯗ ꯂꯩꯁꯥ ꯇꯝꯂꯕꯤ ꯊꯔꯣꯗꯨꯕꯨ ꯀꯣꯔꯧꯒꯤ ꯃꯩꯁꯥ ꯐꯪꯂꯒ ꯂꯩꯃꯟ ꯆꯟꯈꯤꯕꯗ ꯀꯞꯂꯝꯒꯗ꯭ꯔꯣ? ꯑꯩ ꯀꯞꯄꯣꯏ, ꯑꯩꯁꯨ ꯀꯞꯄꯔꯣꯏ ꯁꯨꯅꯤ꯫ ꯆꯤꯟꯗ ꯈꯛꯅꯤ ꯀꯞꯄꯣꯏ ꯍꯥꯏꯖꯕ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯆꯦꯜ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯐꯝꯗꯤ ꯁꯨꯅꯤꯒꯤ ꯂꯦꯡꯖꯨꯝꯗ ꯑꯣꯏꯔꯤ꯫ ꯗꯥꯕꯣꯏꯁꯦ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯟ ꯀꯣꯜꯗꯁꯨ ꯌꯥꯝ ꯀꯞꯄꯛꯏ, ꯉꯁꯥꯏꯁꯨ ꯀꯞꯄꯝꯃꯤ, ꯍꯧꯖꯤꯛꯁꯨ ꯆꯠꯈꯤꯕꯗꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯠꯈꯤ꯫ ꯗꯥꯕꯣꯏꯅꯕꯣ? ꯗꯥꯕꯣꯏ! ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟ ꯐꯥꯎ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ, ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯣꯡꯒꯨꯜꯒꯤ ꯃꯃꯤ ꯐꯥꯎꯕ ꯊꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯀꯅꯥꯝꯇꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯇ꯭ꯔꯕ ꯑꯩꯕꯨ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯗꯨꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯍꯜꯂꯝꯂꯒ ꯁꯤꯅ ꯑꯃꯨꯛ ꯑꯩꯕꯨ ꯀꯥꯏꯅꯕꯒꯤ ꯄꯤ ꯇꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯄꯨꯝꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯈꯪꯂꯛꯂꯒ ꯅꯪꯅ ꯂꯥꯞꯊꯣꯛꯈꯤꯅꯤ ꯀꯤꯕꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯌꯦꯗꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯄꯦꯟꯗꯕ ꯈꯔꯒꯤꯗꯃꯛ ꯅꯤꯡꯉꯥꯏꯗꯨ ꯈꯛ ꯇꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯪꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯏꯅꯤꯡꯇꯝꯅ ꯍꯤꯡꯖꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯪꯗꯤ ꯂꯤꯍꯜꯂꯨ꯫ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯅꯉꯣꯟꯗ ꯑꯁꯥꯎꯕ ꯈꯔ ꯎꯠꯈꯤꯕꯗꯨꯅ
ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯣ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯈꯪꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕꯗꯤ ꯂꯣꯌꯨꯝ ꯂꯩꯃꯥꯅꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯁꯤꯡꯊꯥꯅꯕꯤꯗ꯭ꯔꯕ ꯂꯣꯌꯨꯝ ꯂꯩꯃꯥꯕꯨ ꯏꯅꯥꯛꯇ ꯁꯠꯍꯟꯗꯨꯅ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤ ꯁꯝꯕꯜ ꯈꯥꯔꯈꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯅ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯨꯕ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯆꯍꯧꯔꯒꯦ꯫ ꯅꯐꯝꯗ ꯂꯤꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯣꯌꯨꯝ ꯂꯩꯃꯥꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡ ꯂꯩꯔꯥꯡ ꯃꯉꯣꯟꯗ ꯂꯤꯔꯒ ꯑꯩꯅ ꯄꯨꯟꯁꯤꯗ ꯁꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯂꯃꯟ ꯑꯗꯣ ꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫